Suraj amadi magi miyuisingdo wari tawduna mental hospital adugi room amada famlambani. Mapa phattabagi machani Suraj maso. Phattaba law kaya sizinaba hai. Handak oirakliba phibam asida mana moigi marakta magi thabak thauramsingbo khangdoktuna yeknabada pau piba miyoi ama leire haibasi mana chingnaduna ngasi thawoina lang thaklibani. Suraj wine glass aduda muna yenglaga leiriba nupa amada haire. Handaki thaudoktuda chenaba ikhoigi thabak thauramsing asi mai pakhanjiba miyoise kanano noi hojik phawba thidokba ngamdribo. Nupadu kina makhon thak thak niktuna sir aikhoisu thijinba yaba thijinbani adubu mishakaduna hana pre-plan tawduna yam haina hotna kiboibana ikhoi mabu phabadi lairdana mishakadu kanano haiba phaw khangdabani sir. Nupaduna hairakledu taraga Surajna nupaduda amuk makhatana wahang hangjili. Noina asukana thibada fangdrisi kari kari maram leiramba yai haina khali. Nupado masadu thakatli adubu tapna fatharaga Surajki wa adu khumi. Ikhoina asukyam kana thibada fangdribasi sir moina yam haina lotpanara khanje. Suraj machindu chinglaga noi. Nate karina male thoiba nupadugi maming pallaga hanglakpaduda pakhatpana loirabani adubu tapna fathajaraga khangjade sir. Ai hayuro hoi haibiyo sir. Aikhoigi mi marakta yeknabagi mi yaurene yeknabagi mi yaure thoiba ikhoigi mi marakta. Nupadudi pakhatpada loire. Ma sigani pakhatpa nate yaipubada mana sinagadaba aruba pot ado magi phikhauda yauraga leire madu yaipubagi mana keudringai Surajki makhutta takhrabadi haiduna pakhatpani. Ma masagi thawaidagi hena luna lawi potchakto nupa aduna. Thoiba Surajta yengduna le Surajna wa makha tarakpa ngaire ma khangle chenba yararoi. Surajna mabu chingnakhre haiba adubo nanthoknaba pambaidi thire. Tanjaduda nupa ama changlaga sir ichansel ki lakawi athubada unada yade haina. Suraj thoklage haigum nupaduda ingit tawi aduga thoiba romda onsilaga nang asidi chenpham sunglei leiti amuk thonglomda mi tanaba koilaw lawi. Noi kana kana le sinupa se phujal mukhong mukhut loin thude kadamni. Nupa kharaga amuk mapandagi changsile aduga mathomaram khangda thoiba bu phuba hore. Inai taduna phuraba matung Surajki achanba manaini haina leiriba khagembana thoibada wa hangai. Kanai minona thunai ikhoida atamnana singnariba misaksi kanana yam thunai na thoi machadu phaudi kan binena. Thoiba karimata thausade haibagi matagum adumak lukthaduna magi thokpa amale aduk thina soklaba nupado karisuna chungde nawalaude haibagi matagum adumak tumenle siba kide mana karamna sukigani masu CHEINA khangliba misak amani laman tabu khumjage khanduna hingliba magi punsini machigi thamoi kairaba sakpham mama mapagi hingna asiba amagom leiriba mawong adutagi laman singlamge khana hinglibani kariso hayu yadraba duda khagemba sauna laure hamine baja nang siba kidre hairo hairi raba khatok pineina shoidana adubune nang misak tu kanano hairamdri faudi hal khatpa yadri achanba hui nangbu yokliba huibu wado masak taklamdana nang shiba yar kasi hairaga mung kausile minung silaite makhoigi maphamda phuba yaba phuraba matung phingna thokre hairami asumna. Hey noi kana kana le asinupa sina thokan gano seno go khagemba su thokrabada mamai mamit khumjinba amuba pizolna leitingba nupa ahumna ngakna thamli thoibabu nupa amana karimnana itawbe tangbo singbudu sachat haigrodana na thwaidu phaudi kanbiraknaba. Somdana silkido tanja yengduna thoibabu lauthoknaba upai thiri. Surajbu unaba laklibado atai karigisu nate maram thiduna mabu distract toba yanabani. Asomda Surajbu matha sanaba thabak ama piselamlaba matung hospital du yengba chatpa saduna koichat chattuna thiri thoibabu phaduna thamliba ka ado
Machindaso sumna murum murum soli. Maha papi singse kamay daw dino khangdi. Thang ma paragane. Chapat chapat yalaga biladabani. Kadahay da nomi. Moina nupado thanamdoy sibo. Sum chatlambadagi achikpa marak aduda yam wana sor honbagi khonjela matari. Silky chatlambadu chapliplaga makholdugi maikaidi yenglakpani. Ure. Hospital adugi khwaidagi asukpa mina changnabada khautak chaba ka adudagini. Ka adu yaipubabo moina phasinduna thamkiba ka adu maktadani. Silky mathamoido ka adu ubada khara lumthai nungaitaba phauje. Adubu lumtharakliba thamoidu phasinjaraga phone du lauthokduna kanagumba amada message thaki. Leire. Ground floor gi mi khwai changnadaba mafamduda law. Camera leitabani. Kasi tawri. Message adu thakraba matong naihak asum tumina ka adugi maikai yengduna le. Mamittasu khanghauda pira thangle. Ataina khaktrasu ainadi khangida. Achetana kaikhraba thamoyado. Amuk hana samjinnasage hotnajakibani nangnadi. Adubu anirak suba oina aina maram oiraga kaikibani. Nafamda CHEINA kaya khudul tamlibini aidi. Adubune aina nangbusu tasingna nungsi. Asuk mayay ganba CHEINA kaya se. Nafamda khudul tamlibi aibu nangna ngasi phawba phatabini lawramda paduna aigidi penjari. Nafamda soikre lanjari haiba ngambagi thauna nafamda leitri. Epuba nangina tinglona pangba sina nafamda ai lankre haisabani haina aina khanjagi. Mitlu da pira thangduna ningamda CHEINA khanglibi misak amani maso. Adubu tahan kide. Mitlu pirang marik ama phaw khazai yauraktringay tage tawriba pirang ado makhutna thingjinki. Taithoki pirang do thamoi kankhre nuja maso. Maichak bomba harauna khangzage khankramale nuja mana. Khalamba WakhaL du chaikre maninglomdagi tapna masa paiduna nomlakpada. Silky ikhang khangna mamai leithoraktuna kidorage. Leplami Suraski atay miyoigo mamay mamit kumjinba amuba pisulna leitingba nupa ama nupa adu tapna mi takini haibagum Silky khaktanaba mawangda haire. Leiphamdi khangi kamay lukthuksaibano. Silky akoibadu koilei leituna yengi ure leiriba mafam aduda tumin sangduna leiriba phimu setpasing adu ngasai khaidi mafamdo ichik chikpa kana amata leitaba manbani thawa sarudabani adubu ure leiriba mayamdo Makhoina leirido uramgadra khanna pakhana mo masana leiriba mafamdo yengle. Adubo bhab oida lebluba mafam ado marum oiba jaga moina uge phangdaba amada oiram. Silky sor sangna hontoga ainthokpa tawgi. Nang nupado thadokhinaba yam thuna do. Nupado hoi haigum mangak nomle. Silky mamai fat leiraga marumdudagi thokle. Aduga hangat handa adumak chatpa sanaba dawna ngaihak koichat chatle. Leiriba nupa singduso kariso hairakte. Silky Suraski manau nupini khangba maramna. Moina khangi thawbana Silky bo thina tawrabaso mirai birabaso Surasna di Silky bo luna tawje. Phatre hariba nupado Silky budi yamna luna machanni kana amatana sokpa yade haigom cheksina thamje. Mapagi saraida awaba pirabaso madu yengba ngamde Surasna di. Silky chatna leiriba mayam ado mangonda onsin handuna magi thabak ado mai paknaba kari tawsige sum khalambani. Urai leikol macha ama leiribado laptakna leikol aduga thangnana leiriba pukri macha aduso machin chinglaga noi aduga machinda sumna sole leire si hairaga ngahau chatpa saduna leikol du tamna chatli aduga pukri manak tuda chapleplaga manakta leiriba nungjaw aduda munna yeng ngahak sum yengduna leiramlaga kanna laure ima nupa singdo Silky romda yenglakpani. Silky khangtu tu sinduna nungjawduda makok yaisenkre aduga haidorakpada pukrida muk tashinkre. Pukrida tasinkibagi ahoba makholduga loinana kana amuksu laure. Ima! Mayamdo mihun thahon suda pukhi adomda chensinaba lakne. Eramliba nupasingdo amata khakta pukri adomda chensilaga Silky bu kannaba hotne. Pukri ado Silky gi makoktagi thoklakpa ina mapa ama punga ngangle. Madu ubada tu chungi. Mayamdo Koilaw launa pukri adudaso jam chongthanaki. Adubu leiriba mayam ado nisa sisinaba masa control tawba ngamdabana ayambani. Aduna makhoi oina iraknakre. Gyan taba kharana chinsinduna Silky bo isingdudagi puthoknaba laknari aduga nupasing adubusu chingkhatli.
Kaisu luroidaba thaudok ado nupakhai adusho iraknarakpadagi ujamela sare mafamdo ngahak somda tanja lauduna thoibabu phariba ka adu tamna changlaaga punsiliba sing adu lauthokpi aduga mirak narak yengduna puthorakle thoibasu walang dingangde aduga mafam adudagi khara thokla abatungda mabu kanbiriba nupa aduna phone ama sinare asumna so haire senangi phone siphaude aina tobingam makhada badingamar nangi boss ta call toro kangal yam thuna chen kro thoiba sordo thabet wabagi holaga tapna hangle nang kanana ado haidana lebe matam na thuna chen kro sidagi pharadi nangi ingpham le drivasi nasana khangjo thoiba suwa makha muktaramda ngamjabi thadana chen khre masado thine soklabani adubu mangonda yauriba potsakto Suresh makhut yauhanba yadaba maramna ma masa adugi khanda chelakpani chena makhutta pairiba phone adu lok hangduna yaipubada call tawnaba hone maninglomda haifet onthoklaga yengbada laptakna gari khara thauraklidu ururi mani Suresh miyoi singi gari ni madu ubada chelibado khara hena yangna chinkhatli aduga call du su tawri machinda sumna sonjari sir call amta pairo sir call du ring ngahak chatlaba matung paikhalai aduga thoiba hatho sir hibamta kanbi sir ai makhoigi makutta tar khanghauda kaplakpa nongmai adugi akanba makholga loinana thoibagi makhuttagi phone aduga loinana thoiba leimaida takre gyan manglamdai matam aduda mana uki Suresh ki asawba saktam taki Suresh na haikiba wahai singdo swaide sumtham sining sijasani ma kanbiu kaini yam laukidaine kanbiba lakpa uishigi makbudusu hatba yarni yam pharabani si haiduna khongpakna muktang kausilaga gari kakhatuna mamai leiraga thaudokre somdana kamdauri yaipubadu fingna kadagi chenthораktuna gari thaudo thoiba thirusi leiramliba nupa khaiduso gari sing aduda kakhatnaduna khudakta mari thaudoklaga chetkhre yaipuba gari manungda sauna machinda soli suklaina thoibabu phakibako ai shasuk yam pangdrisa kaigino Phedamba yaipubabu themjinba oina sir na lanba nati adumna khankin phaniam lotna so adumak makhoina khanglakpa haibasi bongnasan khangdana adum leiba yaba nati adubai khoina soirise thoibabu mafam aduda adumak thamubasin nahana lauthoknaba upay ama thiramgadabani yaipuba wakhal ngahak khallaba matungda haire Phedamba thoibagi imung manungda pause khangalukin aduga makhoibu Sureshna changba ngamleiraba mafamda thamduna ningthina mi tharaga senal ashigumba thodogase ayamu khana thokhanba pamde hoi phani sir Phedamba panthada kanagumba amada call tawi aduga noi khra thoibe imungdo cheksina senanaba lei munna sena asoibamta leibade phone dagi nupa aduna hoi phani sir ikoi sinjagi call du kakre yaipuba ngasai thoibagi location du track torambani phangladuna ayam tanaba mawngda haire hospital chatphamgi lambi shongbadudani thuna thor hana thoramba speed adudagi khangyang khatna thorakle gari singdo aduga lambi du hek yobaga ahoba makholga loinana gari singdu mari khamle gari khambaga kumtharakle mahai masa gi phone torchlight sizinaduna mahai thirakli khara changlaga napina wangna hoba khara hena sukpa mafam aduda taduna leiriba nupadu ure yaipuba madu ubada hatho changsilaga thoibabu kongkhatpiduna thoiba se tabro manawgam khanjabani yaipubana leiramliba phibam madu ubada nupado haifam tofam khangda aphak aphai chure Phedamba thuna thoibagi makhut khudang du paiduna haifet yeng mihul khajikti hulamli sir panthabana kanar hospital punaba tawse kande ashoingam yaudringida Phedambagi wahaiduda manglamba masado gyan lakle aduga thuna thoibabu punaba thawro haigam mangak nom nupa khar chensilaga thoibabu konduna gari da hapkatlaga moi hana khonglei thuna chatkre leihoriba sing ado kai ahenba tahawi haina koyeng duna le ahenba amta udrabada yaipubada onsinduna tapna haire sir ahenba kashu leitre yaipuba tapna do makhumi thoibai phone du kaibadi kaire sir adubu fazana hapkatkhraban yare adudi chatnaba tawrasi
ꯌꯥꯏꯄꯨꯕꯒꯤ ꯑꯌꯥꯕ ꯐꯪꯕꯒ ꯃꯍꯩ ꯒꯥꯔꯤꯗ ꯀꯥꯈꯠꯅꯈ꯭ꯔꯦ ꯑꯗꯨꯒ ꯊꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯏꯄꯨꯕ ꯃꯁꯥꯗꯨ ꯏꯆꯤꯡ ꯆꯤꯡꯅꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯠꯊꯕꯒꯨꯝ꯫ ꯒꯥꯔꯤ ꯀꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯊꯣꯛꯂꯒ ꯑꯀꯣꯏꯕꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯊꯧꯔꯕ ꯃꯤꯠꯌꯦꯡꯗꯨꯅ ꯑꯃꯨꯛꯇꯪ ꯍꯟꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯤꯠꯌꯦꯡꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ, ꯎꯔꯦ ꯂꯥꯞꯇꯛꯅ ꯎꯖꯥꯎ ꯃꯔꯨꯝꯗꯒꯤ ꯎꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯈꯣꯏꯕꯨ ꯌꯦꯡꯂꯝꯂꯤꯕ ꯅꯨꯄꯥꯗꯣ꯫ ꯌꯥꯏꯄꯨꯕ ꯃꯆꯤꯟ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ ꯁꯨꯔꯁ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯒꯥꯔꯤ ꯀꯥꯈꯠꯈ꯭ꯔꯦ꯫ ꯌꯥꯏꯄꯨꯕꯅ ꯍꯦꯛ ꯀꯥꯈꯠꯈꯤꯕꯒ ꯒꯥꯔꯤꯁꯤꯡꯗꯣ ꯃꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫